social media amadi newspaper singi maroba pausing lokacharaga ahanbada Manipur violence base tagi lokachage madde ngarang nungthil Bangladesh ta Bandarbangi asukpa jungle la Kapnabada Kuki Sire Nscn Army KNA gi miyoi ahum laikhidre makoidagi khulai amadi wireless device aduga atopa olam kharasu recover tawba ngamkhre mathangda communist Meeitei dagi lokacharaga Churchanpur dagi ZRA paite kangbu lal hawwa ma Kuki len yaukhre Burma da lan pangba chatpada asiba haksang mayum yaurakidre Myanmar gi janganda phumjinkhre mathangda iduning thaudagi lokacharaga ngarang numidang pung 10 adwaidagi segmaina konba ruwang sanggoi adwaida nongmai kapnabagi makol tare haujiksu kapnariba male asumna iduning donusu update tawragli mathangda Manipur violence tagi amaga lokhachage madudi mahiroi nupi macha ama molest tawramlei maramda leiba Don Bosco College da mahai tamlebi nupi macha ama maramda leiba nupa macha amana numidang pung 3 lom tarakpa adwaida nupi macha adugi kada nampuda changlaklaka machine men sinduna molest tawkre haidi maduda nupi macha adu nanthoraktuna anakpada leiba mi tanaba laurakpadagi miyam chensilaktuna kankhre chenariba nupa macha adu maram ramlungdagi angba Moses kawi haidi mahak lotkhibadagi thiba khangdana leiri thaudo siga mari lenana semkiba JC na mara leba nupa macha adu JC da sinau haibagi demanda National Highway 2 ngahak ban tawrure haidi thaudo sigi matangda Senapati Women Police na case ama restart tawkre makha chatharakpada Minister Khemchan na sengdorakli pau si kangla pau dagi lokachabani social media gi video amada Manipur gi fashion designer Laisam Kumarjit laifam tagel khongbal maning lekai dagi miyoi asina mahangna fashion designer ama oiraga khunai asigi sanabigi wangmada tawruba thabak kharada Manipur gi politician khargi maming haibada singjamai kendra gi MLA Y Khemchan gi ming pankhibadu yamna laibak thibani haina Y Khemchan gi First Secretary P Santalarna khuyek piduna thadorpa serol amana hairi serol asi makha taribadi Laisam Kumarjina khunai asigi chanabigi mayakta tawba thabak khudimak MLA Y Khemchan gi maikidagi condemn tawri amadi yaningdaba phongdokle mahangna MLA Khemchan gi ming pansilakpa se maram chade amadi masida Y Khemchan yawba leite kendra chawkhanaba amadi state chawkhanaba makhalgi rajniti gi mai onsinse amadi laibak khunai gi chanabigi wangmada thabak tawbase ain gi oiba chapchaba thabak lokhalminasi amasung state asida tung koiba santi puroknaba rajniti tawba yamna mathau tai haina MLA Khemchan na haide NSCN gi wafam KNO KNAB na yaningdaba phongdoragle NSCN amade Meeitei lalhauba singna Myanmar gi military regime da saugatpa tokadabani Francis Kuki pau se pandam pau se dagi lokachabani di Hindu pau se na NSCN gi wafam da yumpham oiraga Kuki militant singna Indian Army gi matenga loinana Myanmar da leba Meeitei lalhauba singi mathakta lan chathari haina phongki wafam adu KNO KNAB na cherolamada kana yaningdaba phongdoragle lobasina ngasi thorakpa cherolamada NSCN gi wafam adu kana yaningdaba phongdokladuna akoi gi mathakta siriba marala du yumpham yawtaba wafamne Myanmar da democracy amu anjalhanaba political loiba miyeng amagloinana thabak tawriba lobasibo mingchathihanaba honabani hairi cherolasina makha taduna hai NSCN amasung Meeitei lalhauba singnasu Myanmar gi military regime da saugatpa tokpiyo kariguma wafam asi thawaidaba tarabadi makha tana thorakpa thodok Democratic Alliance Army da maral sirakpa yaroi haibag loinana NSCN na Manipur da lairiba Naga sing Meeitei singdagi ngakthoknaba honaduna Nagaland for Christ haiba wakhalon adu manghandaba fai hairi